그러니까 농아이리버 미삭도 까리노 뭐 칼리 와칼론지 시디 휴머니티기 왜 와칼론도 레이트래요. Ningol Sakoba Photo Contest 2020 PK Channel Photha Minasi Community YouTube channel sina sahi mamafung farak phaka iroinana lakadoriba Ningol Sakoba Thorongga mari leinana pangthok sagadoriba Ningol Singi oiba photo contest ama pangthok sargani hariba photo contest asida Ningol Singna lakliba November ki tang 13 natre harga tang 13 ani sida Ningol Sakoba saruk yabiriba Ningol Singna Ningol Sakoba satpa matamda isa isagi oiba photo amamam kapire harga thabirakadabani saruk yabiningba Ningol Singna lakliba November ki tang 13 fawbagi manungda isa isagi Aadhaar card photo ado maning mamang thabirakadabani loina na hariba Aadhaar ki document pisin birak pasingna November ki tang 15 da isa ki serial number ado pijarakani contestants singi photo sing aduna haibadi Sakoba numitta kapkadoriba photo aduna PK channel amadi YouTube channel amasu oiriba community koi channel ani sida thagasagani loinana contest asigi result na lakliba November ki tang 10 da lauthoksagani amadi winner singi prize November ki tang 12 da pijagani thamjariba prize singdi ahanba prize da habadi winner prize da lupa lising aniga amadi PK channel gi maikaidagi thamjaba Ningol Dakhina amaga loinana anisuba amasung ahum suba prize da anisuba prize da lupa lising amaga loinana PK channel gi maikaidagi thamjaba Ningol gi Dakhina loinana ahum suba prize da lupa samanga ga loinana PK channel na thamjaba Ningol Singi oiba Dakhina hena kubo maron gi damakta makha gi WhatsApp number sida habadi 700598396 sida pau phobirau loina na isa gi document thabirakpa amadi photo na singu thabirakpa kurimak hariba number simakta thabirak o haiduna amuka sone nixingjari kaubiragano Ningol Sakoba photo contest 2020 saruk yabiu masangabani aduna puksakse manghanba summa laibang masa thadaba thongsidhi matung onau tawbiganu only aigi jaga sigi nate Manipur pumbagi oina mioibagi khwaidagi choba maguldi aina migi aifanaba khanbadune migi mateng pangbadune ado karambai shona sarakpano ba sibu mina wana honajaraga loksan uba yauri masagi uba yauri ado laugi mai thadokpiraga manghallaga maduda nungaiba phawriba isa inausingse chikitang khannabiyo longmigi punsibu nungsibiyo mateng pangbiyo se ai kendra su thokwa aina leijariba jaga su oibanina ai moi ga wabu uraga 10,000 moi anida ai mateng panggena lakpani ai chingsubam ai marup ragumani aduga ai now lion jump Bobby wana honajaraga si karino khalli wakalon ja khoi lamba phangge gyan tadi tawbigano sumaina isai nau sina tawbigano wakal kitang khannebiyo mi bunung sibiyo lawmi jing bunung sibiyo adi mi gi mateng pangbiyo sumba phattaba thabak si tawra kanda mai je thadu kanda magi kari kana ba phangage mina waba uraga nungairiba misakto karino ba khalli wakalon je 시디 휴머니티기 왜 와칼론도 레이트래요. 아무나 얌나 닝바 까이닝아이니 얌나 농아이테 숨바시 아두가 마탐 카라시디 숨바 파타와 타고시 타우라바니나 아이코이기 로컬리티다 로 우비리바 쿠딩맘나 아디 카르 케어 로비로 농당르 까이다 아디 로 베름 라이다 섹션나 아디 탐마가 로진지 아디 아두나 코이 나롤 싱나 숨바싱제 컨트롤 동나나바 Bueno, lo hay de